Dear Manipur YouTube channel asibeng birba mayam pum nang po amuk hana taram nokseri itaw atho banahakti Dear Manipur YouTube channel gi mai kai digi sauthok se itaw gi punsi nungsang boi bi ko atho bo mai te nungsani na hakti mahakna asumna update to biri imana nganam namlini siloiraga imasu maira sangda wakat mifam thok toini aisu khungak pasingi marakta amuk yauna bachat toini aduga mahaki atopa update amadana mapok sen noi deuno nungaiba mapok tinate ima ichata leijabani insang thonglori sena imana nganam namlini siloiraga imasu maira sangda wakat mifam thok toini aisu khulngak pasingi marakta amuk yauna bachat toini haina salam nongban kongyan bana phongdok piri aduga aina handa kuchariba mami asena mayamgi tapta jentani mayamna like to biramo sir tapta jenta gi damakta aduga mathangi update asina iramdam I paudagi update muklo khochege senior editor yambem labagi social media express ki reporter juris ahong sangbamna ngasi ngarang palelda ar gi nongmai gulina panbadagi sokle masida iramdam I paugi timna angamba selgi mateng pangkhibagi mami amani aduga mathangi update amakak thamjage matungda bom amadi nongmaina kapsilaktuna aki akhang piraklabadi kuniga nithoi suba ar gi mathakta landaraga ni khunjasing sida singdang kanangban part 1 da kuki militant singna bom kapsilakpadagi khulngak pasingna handuna nongmai kapkhre bom pokhai roba matungda asok apandi yahodre hairi kuki militant sing aduna kangpokpi district ki manungda leiba geljang kuki village tagi sakti leiraba bom adu kapsilakhibani hairi hauji geljang da kungani thui suba ar gi post amasu leiribani thodok asigi matang da singda kadangban part 1 gi hanagi pradhan nunglekpam bobi na phongdokhibada ngarang kapsilakhiba bom adu geljang da leiriba kungani thui suba ar post manak tagi kuki militant singna kapsil lakhibani hairi kuki militant sing na ngahak leitana bom amadi nongmai kapsil lakpa leptri manipuri lenga ki maikai degi mafam adu da leiribe state forcing na nongmai kaptana bathing balai karigumba makhata na kuki militant sing na nongmai amadi bom kapsil laklabadi singda ka adangban part 1 da leiriba miyamna kunithoi suba Assam Rifles ki mathakta sathargani ngarang kapsilakli bom adu kunithoi suba Assam Rifles ki officer amana bom test to bani amuk hai bom lothok bani amuk hai phongdorok liba asi angak phawi hai ki ngarang kangpokpi district ki manung sanba Bethel Kuki village romdegi Impal West district ki lamsang police station na konba kaukruk khul lomda bom yauna nongmai kaya kapsilaktuna attack satharkraba matung masing yamlaba kuki militant kaya Bethel amadi khul asigi nongsup thangba singya da thomji lakhre hairi hiramasigi matang da khunjasing na phongdorakpagi matung inna kuki militant singna singtakta bunker leptara sajinduna maite singda ngahak leitana bom amadi nongmai kapsingduna landarakliba silengak na athubada miding sangduna bunker sing asi athubada lawthokadabani hairi aduga mathangi update asina pangal khunaina miteilon ngangliba asigumba kanagumba insinduna nganghanbani haibasi haksinna lawi ngasidagi sahi chamri helabagi puari leijaba mitei pangal community asina mamalon amani haina miteilon ngangjariba asibu kanagumba na insinbagi mawngda karigumba kanda social media da tongan ba platform kaya da karimna basi pangal khunai haksinna lawi haina Manipuri Muslim Welfare Organization MWO gi president Boboy Kori mayumna thador paseron amana hairi seron sina hai leibak ki asuk luraba tancha asda pangal khunai bu sin kuki da mating pangbu oina miyam da lana ohan basi yamna leibak macha atadabani mitei pangal khunai asibu lana honna honari basi kari interest no ngarang social media da amadi YouTube ta edit tawraga Dreams Entertainment YouTube channel asina thagalagle maram aduna YouTube asigi owner na MMWO da pungkun mari ki manung da sangjaraktu no wakhan taminnaga tabani loop asina thamlibu wafam asi aduga loop asina thamlibu wafam asi thawi usita bataraga de legal gi oiba mating logani basi pangal khunai khak karimna bana tana mitei loan bu karimna bani mitei amadi mitei pangal ga yamna na mari leiriba asibu thatat na hotna bani haina pangal khunai na yamna lumna lawi hairi video si ing bibagi damakta mayam pumna pom kana thakachari anoba update ki damakta Dear Manipur YouTube channel asibu mayam na nuksibidana please subscribe to bidamo thank you so much.